Praja section Kayagii Aikoisi Kutlai Tadoklaga Government ka Wari Sabiro Haiba pressure mayamama Kolau mayamam laki Madugi pressure Kolau Singdu Public Singi Kolau do Equina Ishorgi Kolau ni Ishorgi Yatangi and Logzarakanda Nasingasimak Equina Pantok Saribo Homecoming ceremony si Government ka Santi when a Wari Saraga Equisu mainstream the Lak Nabagidamakta Nasigi ceremony si Pantok. At 18 August 2026 the Kcp Taibanganba group duga chairman ai isa Taibanganba yauna government ka state government ka peace talk process ki homecoming ceremony amakak pangthok masi pangthok li basigi maram si Kcp Taibanganba group haibasi hana mamangda mainstream da Leiruba group amani adubu 3rd May 2023 gi Thohaningdaba Togdok Yam Laibak Tiba Togdok ama Tokibasida Togdok Sina Maram Oirakanda mainstream the Leiruba Ai Shamak Aduga Aigi Kadar Singh Aikoigi public Simbu protection Pina Nabagidamakta Makogi life property Amadi Koigi state ki territorial boundary si ngak Nabagidamakta Tangai Padanai Koi Kutta Kulai Parak Pataki Sumai Togdana Aikoisi Kulai Pairaga Equigi territorial boundary the Singnara Iba Aduga Equigi public singi life property must the Singner Eba Kuding Maxi Natok Nanaba Tangaduna Land Tangaduna Laki Adumaka Tarakpada Hosik si Kazikang Norman si Amakak Lakba Hana Leramba Pibam Dagi Kazikang Santi Oirakba Aduna Maram Oirakanda Praja section Kayagii Aikoisi Kutlai Tadoklaga Government ka Wari Sabiro Haiba pressure mayamama Kolau mayamam laki Madugi pressure Kolau Singdu Public Singi Kolau do Equina Ishorgi Kolau ni Ishorgi Yatangi and Logzarakanda Nasingasimak Equina Pantok Saribo Homecoming ceremony si Government ka Santi when a Wari Saraga Equisu mainstream the Lak Nabagidamakta Nasigi ceremony si Pantok.